angle. Minister of Mia Mulam and Jimmy, Congress, CS for the Banishing in American Secretary. Central North is Kilalova, the Singalation of Mapa, Silagan, Manipur, the Army and Family, NRC, and the census, the leinde, JFB. DS calls for the Banishing in American Secretary. PM Modina Masid, Ticket Garden Sangaga Dori. Leibak asida left wing extremism loisinanaba thamkibaga pandam phanglaba matung asida center na north east ke lalaluk loisinaba miyang thamlagli center gi khungthang asiga mari leinana official na hai hauji chathariba west bengal gi mikhal amasung july august ta pangthokadoriba amaranath jatra asigi matungda CAPM Central Armed Police Force sing Hongdo Hundin gi thabak asi paikhalagani sahi asigi mayai changlakpada Maoist Agency thengnanaba linkhatkiba CRPF ki Cobra Commando Battalion for Resolute Action gumba Guerrilla Warfare da inthina train tawraba Unising North East da thajilagani hairi left wing extremism na sohlaba mafam sidagi forcing asi pulap tawthokpagi mahutta tapna masing hanthangani center gi khungthang asida ahanba pandam thamliba manipur da leiriba official gi matungina sensitive oiba area da sinagadaba anoba mine protected gari singi ahanba base phangle hairi hojike waina north east region da punna lalup taru active oiri masigi manungda manipur da lalup nipan asam da lalup ahum meghalaya da lalholup ani Tripura da lalholup ani amasung Nagaland da lalholup ama leiri government gi data gi matungina haukiba sahi tara hemba sida lalhubaga mari leinaba violence ki thodok thopagi chang yamna hantaragli english ngani sumna tara mari da thodok chanipan kun mari thoki extremist lising machamapan kun tha mari da phaki extremist chamar phuma thoi hatki amasung misam chani tain thoi siki english ngani sumna kumari da thodok lising chani maudhaga mari thoki extremist kunthama thoi hatki extremist sawnga mudrama thoi phaki amasung misam kuntha siki english ngani sumna kumari da thokiba thodok amadi asopan ayamba manipur da tholiba kangluki iranga mari leinai region asida thokpa lalobaga mari leinaba kesingi sa da humda tareti manipur gi kangluki iranga mari leine haire masagi masak maming takning daba manipur da leiba officer amana hai north east state sing da lalhobagi irang khwaidigi chawna thengnariba manipur da hama oina forcing asi deploy tawba hogani government gi awang ba thaki official singi oiba close door mifam amana north east da leiriba lalholo amasung dak lombagi thabak asi english ngani subna kumapan phawbada doisinaba pandam thamli masagi maming takning daba manipur da leiba officer mana hai north east na lalobagi irang khwaidigi chawna thengnariba manipur da ahama oina forcing asi deploy tawba hogani government gi awangba thaki official singi oiba close door mifam amana north east da leiriba lalhoba amasung dak dalombagi thabak asi english ngani sumna kumapan phawbada loisinaba pandan thamli left wing extremisna sohlaba station da forcing na sijinaraba prai mine protected gari amadi bullet proof car kaya ama north east da puraklagani masigi manungda light bullet proof gari ama bari kharadi naga amasung kuki ani gi marakta irang kanna tholiba manipur gi urkun district da thungkhare masigi mathakta manipur police gi oinasu counter agency da sijinabana gari kaya so yoraklagani haina officer asina phungdukli sahi asigi pangthokadoriba
Amarnath Jatra asida masing yaulaba security deploy tawragani. West Bengal gi mikhal loiraba matungda security force khara Jharkhand amasung Odisha ga tainaba mafamsingda lemhoriba Maoist Central Committee gi lusingba track tawnaba reinforce tawragani. Mikhal gi matungda security force asi Amarnath Jatra gi damakta sinaraba matung Manipur gi lalhobada hanba miyang thambaga loinana North East da deploy tawgani hairi. Government India bu nation free oire haina lauthopaga loinana Maoist group singda khungang amata control tawba ngamdre amadi jananta government salaiba ngamdre hojik nation gi lusingba misi besara left wing extremism da sohanba amata ngairaba district oiriba Jharkhand gi West Singbu district ki umangda lotuna lairi haina thajanari. Thasi gi angamba saukta Chandigarh gi Bastar region da deploy tawramba Cobra Battalion ahum misi besara bu thinaba Jharkhand da deploy tawkhre hairi. Ing lisingani sumna kumari gi Home Ministry gi data gi matungina Mizoram amasung Tripura da haukiba sahi khara asida lalobaga mari leinaba case amatal thokide. Meghalaya da thawdo ama hek khaktamak thoki. Manipur da thawdo chani kuntaruk. Nagaland da data case nifuni thoy. Arunachal Pradesh da case tarat amasung Assam da case taret thoki. Result asida narcotics trade thengnabada Ministry na NCB Narcotics Control Bureau da systematic takedown chathanaba chapchaba planning ama paikhatnabasu khanghankhare hairi. Register of Citizen NRC amadi census ka hiram amatada mari leinade. CM na handak census tawraga NRC tawgadabani haiba wafam aduda lamdam asigi miyamna chamanaba phawale haina campaign for just and fair militation JF ki convener Jitendra Ningomana phongdokhre. Wangkhai JFD gi office da ngasi nungthen pangmi singa unabada Jitendra na hai India na ningkha tamlaba matung English 1958 dagi census aji chahi 10 khudingi pangthoktuna lai. Handak thigadauriba asina nipalak subani census tawba sida leibaga sida leiriba miyam yauna mito miya cha khudingmak punna thigadauribani. NRC haibasina Citizenship Act 1955 gi matungina India macha kanano amadi mitomna kanano haibase khandokpaduni. NRC amadi census haibase tungan department ani asi manade maram aduna hojik Manipur da leiriba miyam ase mitomna kanano India gi asengba citizen na kanano haibudu masak khandokpiyu haibani. Masi kanaguma furup kangluk amatada waraunaba haiba nate. India government na English 1958 da census tawkhibaga loinana NRC tawkhibagi record lei. Matamduda census tawbada wahang 13 amadi NRC tawbada wahang 13 hangki loinana NRC tawbada hangkiba wahang adu state asigi oina nauna update tawduna English 1958 dagi leiramba misingi macha masu charon surola haibado yengthokpaduni. Maram aduna NRC tawba amadi census tawbaga hiram amatada mari leinade. Mitop sing masang khaktok haurabadi India government gi policy gi matung ina makhoido deport tawba natraga mafam amada thambiu haibakhangne. JFD na changsilagliba khongjang asi lamdam sida hojik leiriba miyam asidagi mito miyan cha amadi India gi asengba citizen adu masa khangdokpiu haijaba khaktani. Hauji state asida oiriba phibam asida Manipur government na akhang ahising kumna tanaduna census tawdingai mamangda NRC tawnabagi thorang athubada paikhalu. Pambai asina Manipur amadi India gi tungda lakadobri singda khwaidigi phaba khongthang oigani haina sumhangna makha takhi. Matang sida MM Story Collection YouTube tabi sungbu amuka hana thagatsari.